Friday live streaming adum title se ubadari dum khangbiramani koina haikibagi matung ina live mu thajare mayam changbiro o wari watai tawrasi aduga akoina sida live thari se sigi live video se adum mayam adum comment tawbiro aduga ISTV channel da su se adum uba phangbigani koina sumaina live thari ba comment pathoiba sigi video simak adum TV channel da su adum thajabani net aduga sound nu kamai tawi khotle na haifet adum haibiro o ya de do yamna comment luxury khongdoi ihu tamlakle haidana aguna thambire agu taram nokchari lengsin birakpagi damakta kitang net se nungai tabadi male ko kungaga adumai leibadong tawi basida su dum kitang chappadong tawi mayam da kamai tawi pat tatlaga adidi sound la sing dabida tabra hi ana thame ko hello sabtiye kem tau de na aguna haibire hoi phare do ka mayam wari watai ngak tawrasi video thagat pada kuina changli se kaigino sister na thambire ko ado video thagat pada kuina changli se koi mamang do shun hai grabane animation oi banina adum sembada ngasi hek semaga ngasi dumaina thagalakpase kitang khudong chade adugi mathakta ikoi staff masing je yamdri aduna maram oirakanda adum sembada matam khra dum lawe animation sina amuka su hena change aduduna maram oirakanda ikoina khudakta adum thagat pado ngamjadabani madugi dam warau bigano kemi kaidorage kaimi semi hauji kaimi se hayeng hapakani hauji adum semba se tanghai chanjale aduna hayeng di soidana kaimi ba phangbiragani my mom Sophia hello karamacheri go sister chang hinjang charabo kai charage hai ibani se live tharam dai de injang se ningjang au jaina raga kaure do adum live khuding ibani gi injang ye ngakpada tingak ni lai doi se ai di hawai thomba chare ai kaure ningjang hoye oh ai iromba chare thangi de singbai ningjang hora ngai bada ware video ngai bada ana thamai ka hoi ngai biramo adum athubada haying di soidana kaimi se adum hapcharakani adum mayam na pami se kaimi hapu kaimi ngarang kaimi teaser mate ma adumaina yengamgada male ko ado ngasi su adum lakani si Sonam ay presanta ni Sonamoina kaimi sembada ay haugiga kaimi machagi makon sabi ay hau kai kan oh presanta kaimi gi makon kay ka sabo khotpa dum hana mamang da su hayena thambirakre hoi ko dum khudong chaba leira kanda dum haijarake adum sabiyo dum pau phauna si loina dum talent leiba isagi adumaina uthokningba adumaina leiba taraga su adum pau haibiro ai sige haijai ai sumaina wari pathokpa natraga saireng isai duga dialogue siguma pame kholena hairaga su khoi adum pau phawbiro ai koina adugi khudong chaba su dum pijage nungai ribo sister hai sai thawal nungai ri sai thawal sis ani se am shi hai thank you dancing thank you sister khamba to gi sister khamba to bi thagat laroidra khamba thoibi se thagalakani akoi lepadi lepoi adubu matamdi kitang ngaibiro haibadi kaimi mung makha chathare sumaina koina yanaraga hapani aduna kaimi se hapabu matungda amuk athubu matamda khamba khamnisu hapcharake ai yauge haiba hai prasanta ngasai gi do hoi prasanta yau kashu kaide hana adum haibadi hana dialogue tawgibagumba khotba adumaina leiraga su adum haibiro tharo khoida adumaina yengjage
ꯆꯦ ꯁꯣꯅꯝ ꯈꯝꯕ꯭ꯔꯥꯡꯆꯥꯡ ꯃꯄꯥꯝ ꯆꯠꯄꯗꯣ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯈꯝꯕ꯭ꯔꯥꯡꯆꯥꯡ ꯃꯄꯥꯝ ꯆꯠꯄꯁꯦ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯎꯗ꯭ꯔꯤꯕꯔꯣ ꯀꯪꯂꯩꯄꯥꯛ ꯔꯤल्ꯁ ꯎꯅꯔꯝꯒꯗꯕ ꯊꯦꯡꯅꯗꯕ ꯃꯥꯜꯂꯤꯀꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯆꯪꯉꯒ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯥꯒꯠꯂꯛꯄꯗ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯌꯦꯡꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯃꯛ ꯌꯦꯡꯉꯨꯆꯣ ꯆꯪꯉꯒ ꯂꯥꯏꯐ ꯂꯣꯏꯔꯒ ꯍꯣꯏ ꯂꯥꯏꯐ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯐꯥꯎꯗꯗꯤ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯤꯁꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯃꯈꯥ ꯄꯥꯝꯃꯦ ꯍꯥꯏ ꯑꯒꯨꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ ꯍꯣꯏ ꯑꯗꯨꯝ ꯍꯥꯄꯛꯀꯅꯤ ꯑꯩꯈꯣꯏ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯅ ꯈꯜꯂꯦ ꯈꯝꯕ ꯈꯝꯅꯨ ꯈꯛ ꯅꯠꯇꯅ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅꯀꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯆꯦ ꯁꯣꯅꯝ ꯍꯥꯏ ꯅꯥꯎꯕ ꯍꯜꯂꯣ ꯇꯔꯥꯝ ꯌꯣꯛꯆꯔꯤ ꯆꯦ ꯈꯝꯕ ꯊꯣꯏꯕꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯍꯪꯉꯤꯀꯣ ꯑꯗꯨꯝ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯍꯣꯏ ꯂꯥꯛꯈꯤꯅꯤ ꯍꯥꯄꯛꯈꯤꯅꯤ ꯃꯇꯝꯗꯤ खितंग ꯉꯥꯏꯕꯤꯔꯣ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯦꯁꯟꯅꯤꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯨꯠ ꯆꯪꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯤ ꯄꯥꯏꯔꯤꯕꯅꯤꯅ ꯑꯗꯨ ꯉꯥꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯁꯦ ꯍꯥꯄꯛꯆꯔꯒꯦ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯄꯤꯌꯨꯀꯣ ꯁꯤꯁꯇꯔ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯧꯕ ꯃꯥꯜꯂꯦꯀꯣ ꯏꯕꯥꯅꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯕꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯐꯠꯇꯦ ꯍꯥꯏꯀꯣ ꯆꯥꯟꯅꯕ ꯄꯨꯟꯕꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯩꯅ ꯏꯕꯥꯅꯤꯁꯦ ꯄꯥꯝꯕ ꯄꯣꯠꯁꯨꯀꯣ ꯃꯥꯅꯁꯨ ꯄꯥꯝꯃꯝꯅꯤ ꯃꯥꯅ ꯄꯥꯝꯕꯁꯨ ꯑꯩ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯃꯥꯟꯅꯗꯣꯏꯅꯦꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯅꯦ ꯆꯦ ꯁꯣꯅꯝ ꯗꯥ ꯔꯣꯖꯦꯁꯇꯤ ꯀꯩꯗꯧꯍꯧꯒꯦ ꯗꯥ ꯔꯣꯖꯦꯁ ꯂꯩꯌꯦ ꯍꯥꯏꯕꯗꯤ ꯗꯥ ꯔꯣꯖꯦꯁꯇꯣ ꯀꯩꯅꯤ ꯁꯦꯝꯃꯤ ꯀꯩꯃꯤ ꯂꯩꯇ꯭ꯔꯣ ꯀꯩꯃꯤ ꯀꯩ ꯁꯦꯝꯃꯤꯌꯦ ꯑꯩꯗꯣ ꯆꯦꯅꯦꯜ ꯆꯦꯛ ꯇꯧꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯒꯦꯅ ꯀꯪꯂꯩꯄꯥꯛ ꯔꯤꯜꯁꯅ ꯊꯝꯃꯛꯏ ꯍꯣꯏ ꯌꯦꯡꯉꯣ ꯀꯩꯗꯧꯕꯒꯤ ꯌꯦꯡꯗ꯭ꯔꯤꯅꯣ ꯌꯦꯡꯗꯕ ꯌꯥꯔꯣꯏꯀꯣ ꯌꯦꯡꯉꯨꯔꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ ꯈꯝꯕ ꯊꯣꯏꯕꯤꯗꯁꯨ ꯅꯠꯇꯦ ꯍꯣꯏ ꯃꯥꯅꯦ ꯑꯒꯨ ꯈꯝꯕ ꯊꯣꯏꯕꯤ ꯈꯛꯇ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯅꯠꯇꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯂꯩꯔꯤꯀꯣ ꯇꯣꯅꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯨꯝꯕ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯎꯕ ꯀꯣꯅꯨꯁꯨ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯅꯨꯡ ꯆꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒ ꯇꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯔꯛꯀꯦ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯗꯦꯕꯤ ꯆꯦ ꯁꯣꯅꯝꯅ ꯊꯝꯕꯤꯔꯛꯑꯦ ꯀꯧꯔꯛꯑꯦ ꯍꯥꯎ ꯌꯥꯝ ꯐꯩꯌꯦ ꯃꯤꯠꯀ ꯅꯨꯡꯁꯤꯔꯒ ꯀꯪꯂꯩꯄꯥꯛ ꯔꯤꯜꯁ ꯍꯥꯏꯔꯛꯏꯁꯦ ꯊꯦꯡꯛ ꯌꯨ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯥ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯃꯈꯥ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯆꯦ ꯁꯣꯅꯝ ꯑꯩ ꯍꯣꯔꯦन ꯀꯩꯃꯤ ꯃꯈꯣꯟ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯆꯦ ꯁꯣꯅꯝꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯔꯛꯀꯦ ꯊꯥꯔꯛꯀꯦ ꯅꯣꯛꯇꯤ ꯅꯣꯛꯅꯒꯅꯨꯀꯣ ꯖꯣꯀꯔ ꯇꯥꯕꯅ ꯄ꯭ꯔꯁꯥꯟꯇ ꯊꯥꯔꯛꯑꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯌꯦꯡꯅꯤꯡꯉꯤꯁꯦꯀꯣ ꯅꯣꯛꯁꯨ ꯅꯣꯛꯅꯔꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯍꯩꯖꯕ ꯑꯗꯨꯃꯥꯏꯅ ꯇꯦꯂꯦꯟ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯎꯠꯊꯣꯛꯄꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨം ꯇꯦꯂꯦꯟꯁꯦ ꯂꯩꯔꯒ ꯎꯠꯊꯣꯛꯐꯝ ꯂꯩꯇꯗꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯌꯥꯝꯅ ꯃꯥꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨം ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯨꯝ ꯅꯣꯛꯅꯕ ꯑꯗꯨꯒ ꯄꯛꯇꯦ ꯐꯖꯗꯦ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯋꯦꯜꯀꯝ ꯇꯧꯖꯩ ꯀꯗꯤꯡ ꯊꯥꯡꯖꯟꯕ ꯇꯣꯅꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯆꯟꯕ ꯃꯥꯜꯂꯦ ꯆꯜꯂꯦ ꯑꯗꯨꯝ ꯇꯣꯅꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯆꯜꯂꯦ ꯀꯩꯃꯤꯇ ꯉꯥꯏꯔꯦ ꯑꯇꯣꯞꯄꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤꯁꯇꯔ ꯍꯥꯏ ꯑꯂꯤꯁ ꯃꯉꯥꯡꯆꯥ ꯍꯣꯏ ꯈꯝꯕ꯭ꯔꯥꯡꯆꯥꯡ ꯃꯄꯥꯝ ꯆꯠꯄꯗꯣ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯣꯏ ꯑꯗꯨꯁꯨ ꯍꯥꯞꯈꯤꯕꯅꯦꯕ ꯑꯗꯨ ꯑꯝꯇ ꯌꯦꯡꯉꯨꯔꯣ ꯑꯗꯨꯒ ꯀꯩꯃꯤꯁꯨ ꯍꯌꯦꯡ ꯑꯗꯨം ꯍꯥꯞꯄꯛꯑꯅꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯁꯦꯝꯃꯤꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯕ ꯁꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯛꯀꯅꯤ ꯇꯥꯕꯒꯤ ꯑꯣꯏꯒꯅꯤ ꯁꯤꯗꯤ ꯊꯝꯅꯦꯜ ꯈꯛꯇ ꯑꯣꯏꯔꯒ ꯑꯗꯣ ꯑꯗꯨꯝ ꯇꯨꯝꯃꯝꯗꯥꯏꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯋꯥꯔꯤ ꯇꯥꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯍꯩꯅꯕꯤꯁꯨ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯀꯩꯀꯥꯁꯨ ꯌꯦꯡꯉꯣ ꯀꯩꯃꯤ ꯀꯩꯀꯥ ꯊꯥꯒꯠꯂꯛꯇꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯀꯥ ꯂꯤꯔ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯑꯗꯨꯃꯥꯏꯅ ꯂꯧꯁꯟꯕꯤꯔꯀꯥꯟꯗ ꯊꯕꯛ ꯑꯃ ꯇꯧꯅ ꯅꯠꯇ꯭ꯔꯒ ꯇꯨꯝꯃꯝꯗꯥꯏꯒꯨꯝꯕꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤꯁꯨ ꯇꯥꯕꯤꯌꯣꯅ ꯊꯝꯖꯒꯦ ꯆꯦ ꯕꯩꯒꯆꯟꯗ꯭ꯔ ꯁꯃꯨ ꯐꯥꯕꯩꯁꯨ ꯑꯣ ꯁꯦꯝꯁꯤꯗꯅ ꯕꯩꯒꯆꯟꯗ꯭ꯔꯅ ꯍꯥꯏꯔꯦ ꯁꯃꯨ ꯐꯥꯕꯒꯤꯁꯦꯀꯣ
ꯍꯣꯏ ꯌꯥꯏ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯀꯪꯂꯩꯄꯥꯛ ꯔꯤꯜꯁꯅ ꯃꯊꯪꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯗꯤ ꯆꯦꯆꯦ ꯑꯃꯁꯨ ꯌꯥꯎꯍꯟꯕꯤꯔꯛꯎ ꯍꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯀꯦ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯑꯅꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯁꯨ ꯍꯧꯕꯝ ꯂꯥꯡꯂꯦꯟ ꯑꯩ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯁꯤꯁꯇꯔ ꯈꯣꯟ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯀꯅꯥꯒꯤ ꯈꯣꯟ ꯁꯥꯁꯦ ꯍꯥꯏꯅꯣ ꯀꯩ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯍꯥꯏꯅꯣ ꯀꯔꯝꯕꯅꯣ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯑꯣ ꯗꯥꯏꯂꯣꯛ ꯀꯔꯝꯕ ꯇꯧꯁꯤꯒꯦ ꯈꯜꯂꯛꯑꯣ ꯀꯩꯃꯤꯒꯤ ꯐꯦꯟ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯉꯁꯤꯒꯤꯁꯦ ꯀꯩꯃꯤ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏ ꯃꯂꯩꯔꯦꯟ ꯃꯌꯨꯝ ꯔꯣꯂꯦꯜꯁꯦ ꯊꯣꯛꯂꯛꯑꯦ ꯎꯔꯨꯗ꯭ꯔꯕꯅꯦ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯉꯛꯑꯦ ꯀꯩꯃꯤ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯀꯣ ꯈꯝꯕ꯭ꯔꯥꯡ ꯃꯄꯥꯝ ꯆꯠꯄꯗꯣ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯇꯔ ꯃꯌꯥꯝ ꯍꯥꯏꯌꯦ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯃꯤ ꯋꯦꯜꯀꯝ ꯆꯦ ꯁꯣꯅꯝ ꯑꯩꯅ ꯁꯦꯝꯕ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯣ ꯎꯔꯕ꯭ꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯄꯗꯣ ꯃꯥ ꯑꯩ ꯎꯗ꯭ꯔꯤꯌꯦ ꯄ꯭ꯔꯁꯥꯟꯇ ꯑꯩ ꯎꯗ꯭ꯔꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯁꯦ ꯏꯟꯁꯇꯥ ꯐꯦꯁꯕꯨꯛ ꯁꯤꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇꯤ ꯈꯔ ꯄꯥꯏꯀꯣ ꯑꯗꯨꯒ ꯏꯟꯁꯇꯥꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯏꯕꯗꯣ ꯑꯣꯏꯗꯦ ꯑꯩ ꯆꯪꯗꯕ ꯅꯨꯃꯤꯠꯅ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯕ ꯀꯧꯔ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯣ ꯆꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤ ꯄꯥꯟꯊꯣꯏꯕ ꯏꯁꯤꯡ ꯆꯥꯎꯕ ꯀꯧꯔꯒ ꯀꯩꯃꯤꯒꯤ ꯀꯥꯔꯇꯨꯟ ꯌꯦꯡꯕꯗ ꯀꯧꯈ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯕꯀꯣ ꯑꯣ ꯑꯣꯏꯔꯝꯒꯗꯕ ꯍꯩꯃ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯣ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯃꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯝ ꯑꯐꯕꯗ ꯑꯣꯏꯁꯅꯨ ꯃꯣꯏꯁꯨ ꯃꯃꯥꯡꯗꯁꯨ ꯏꯆꯥꯒꯤ ꯃꯃꯤꯡ ꯀꯩ ꯊꯣꯟꯗꯣꯏꯅꯣ ꯈꯪꯗꯗꯅ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯄꯥꯟꯊꯣꯏꯕꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯄꯥꯟꯊꯣꯏꯕ ꯊꯣꯟꯈ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯝ ꯑꯐꯕꯗ ꯑꯣꯏꯔꯁꯅꯨ ꯁꯤꯁꯇꯔ ꯑꯃꯅ ꯍꯦꯛꯇ ꯁꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯀꯣ ꯍꯣꯏ ꯗꯥꯏꯂꯣꯛ ꯇꯧꯁꯦ ꯑꯗꯨꯗꯤ ꯍꯥꯏ ꯃꯤꯁ ꯁꯣꯅꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯤꯁꯇꯔ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯊꯝꯕꯥꯜꯅꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏ ꯑꯩ ꯇꯧꯗꯕ ꯌꯥꯗ꯭रे ꯑꯗꯣ ꯑꯩ ꯗꯥꯏꯂꯣꯛꯇꯤ ꯈꯤꯇꯪꯗꯤ ꯅꯤꯡꯁꯤꯡꯕ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯇꯧꯔꯒꯦꯀꯣ ꯋꯥꯔꯤ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤꯗꯤ ꯁꯨꯡꯍꯥꯞ ꯍꯦꯛ ꯍꯥꯞꯄꯤꯔꯛꯇꯦ ꯌꯥꯝ ꯐꯠꯇꯦꯅ ꯀꯪꯂꯩꯄꯥꯛ ꯔꯤꯜꯁꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯃꯊꯪꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯝꯇ ꯍꯥꯞꯄꯛꯑꯒꯦ ꯋꯥꯔꯧꯕꯗ ꯂꯣꯏꯔꯅꯤ ꯑꯣ ꯆꯦ ꯁꯣꯅꯝ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯣ ꯏꯔꯣꯟꯕꯁꯦꯀꯣ ꯑꯂꯤꯁ ꯊꯦꯡꯀ꯭ꯌꯨ ꯍꯜꯂꯣ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯌꯦꯡꯖꯔꯤ ꯍꯥꯏ ꯕꯤꯖꯣꯏ ꯁꯤꯡ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯦ ꯁꯣꯅꯝꯒꯤ ꯑꯥꯏꯖꯤ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯑꯩꯁꯦ ꯀꯩꯅꯣ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯁꯣꯅꯝ ꯆꯅꯨ ꯊꯤꯡꯕꯥꯏꯖꯝꯑꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯩꯃꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯊꯥꯒꯠꯂꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯊꯥꯒꯠꯂꯛꯇ꯭ꯔꯤꯁꯦ ꯋꯥꯔꯤꯁ ꯂꯞꯂꯤꯅ ꯁꯨꯃꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯀꯣ ꯀꯩꯃꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯌꯦꯡ ꯍꯥꯞꯆꯔꯛꯀꯅꯤꯌꯦ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯌꯦꯡꯒꯦ ꯀꯃꯦꯟꯁꯤꯁꯨ ꯑꯩꯅ ꯎꯗꯕ ꯈꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯄꯥꯕꯤꯔꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏ ꯆꯦꯆꯦ ꯍꯥꯏ ꯗꯤꯅꯦꯁ ꯍꯥꯏ ꯍꯥꯎ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ ꯍꯥꯏ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯥꯕꯤꯔꯛꯑꯣ ꯁꯤꯁꯇꯔ ꯍꯥꯏ ꯁꯤꯁꯇꯔꯁꯦ ꯃꯥ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯊꯤꯔꯤ ꯃꯌꯥꯝꯗ ꯎꯠꯄꯁꯦꯀꯣ ꯍꯥꯏꯗꯤ ꯇꯖꯣꯞ ꯑꯃꯍꯦꯛꯇ ꯑꯁꯨꯝ ꯍꯥꯏꯖꯤꯟꯕꯁꯨ ꯄꯥꯝꯗꯦꯗꯅꯀꯣ ꯄꯥꯝꯗꯕ ꯈꯔ ꯌꯨꯅꯤꯛ ꯑꯥ ꯑꯣꯏꯕ ꯐꯖꯕ ꯈꯜꯂꯒ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯁꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯏꯁꯀ꯭ꯔꯤꯞꯁꯦ ꯊꯤꯔꯝꯃꯒ ꯊꯤ ꯐꯪꯗꯗꯅ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯈꯤꯗꯕꯅꯦꯕ ꯇꯧꯍꯜꯂꯛꯑꯒꯦ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯈꯤꯇꯪ ꯁꯤꯡꯉꯝꯗ꯭ꯔꯕ ꯉꯥꯛꯇꯪꯗꯤ ꯊꯋꯥꯏꯗꯣ ꯉꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯍꯣꯏ ꯃꯈꯥꯗꯣ ꯃꯈꯥ ꯇꯥꯖꯔꯛꯅꯕ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯍꯥꯏ ꯁꯣꯅꯝ ꯍꯥꯏꯌꯦ ꯁꯣꯅꯝꯁꯦ ꯗꯥꯏꯂꯣꯛ ꯊꯤ ꯂꯩꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯎ ꯁꯤꯜꯂꯒꯦꯁꯦ ꯍꯥꯏ ꯆꯦ ꯍꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯕꯅꯤꯅ ꯑꯣꯏꯕꯅꯤꯅ ꯚꯣꯀꯦꯜ ꯔꯦꯀꯣꯔꯠꯀ ꯇꯧꯕꯗ ꯒꯥꯔꯤꯒꯤ ꯃꯈꯣꯜꯒ ꯇꯥꯗ꯭ꯔꯣ ꯇꯥꯏꯌꯦ ꯑꯗꯨꯗꯣ ꯑꯁ ꯑꯗꯨꯅꯅꯦ ꯌꯥꯝ ꯑꯩꯈꯣꯏꯁꯤꯗꯩꯀꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯦꯛ ꯃꯄꯥꯟꯁꯦ ꯇꯤꯗꯤꯝ ꯔꯣꯗ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯂꯧꯔꯝꯗꯥꯏꯁꯦ ꯂꯣꯏꯅ ꯊꯣꯡꯅꯥꯎ ꯀꯩꯀꯥ ꯂꯣꯏ ꯂꯣꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯇꯧꯋꯦ ꯀꯥꯂꯦꯟꯒ ꯑꯣꯏꯕꯒꯤ ꯁꯥꯕꯅꯦ ꯊꯣꯡꯅꯥꯎꯒ ꯂꯣꯟꯁꯤꯜꯂꯦ ꯈꯔ ꯁꯥꯡꯅꯒ ꯂꯧꯔꯗꯤ ꯐꯨꯠꯅꯔꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯍꯦꯛ ꯂꯧꯕ ꯂꯣꯏꯕꯒ ꯑꯃꯨꯛ ꯆꯦꯜꯂꯒ ꯂꯣꯏ ꯍꯥꯡꯇꯣꯛꯅꯗꯣꯏꯕ ꯊꯣꯡꯅꯥꯎꯗꯤ ꯌꯥꯝꯃꯤꯅꯦꯕꯀꯣ ꯄꯥꯜꯂꯤꯁꯦ ꯑꯗꯣ ꯑꯁꯤ ꯍꯥꯡꯇꯣꯛꯑꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯏꯪꯕ ꯇꯧꯋꯦꯕ ꯑꯥ ꯏꯪꯉꯦꯕ ꯑꯥ ꯑꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯣꯟꯁꯤꯟꯕꯗ ꯁꯥꯒꯠꯂꯦꯕ ꯑꯗꯨꯒ ꯍꯥꯡꯇꯣꯛꯑꯒ ꯀꯩꯅꯣ ꯑꯩꯕꯨ ꯊꯝꯕꯥꯜꯅꯨ ꯗꯥꯏꯂꯣꯛꯁꯤꯕꯨ ꯃꯥꯡꯈ꯭ꯔꯗꯣꯏꯔꯣ ꯑꯃꯨꯛꯁꯨ
ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯗꯩ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯑꯩꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯐꯦꯠꯇꯪ ꯇꯥꯕꯗꯗꯤ ꯑꯩ ꯅꯤꯡꯁꯤꯡꯅꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯗꯗꯥ ꯍꯥꯏ ꯗꯗꯥ ꯑꯩꯅꯕꯨꯗꯤ ꯍꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯗꯗꯥꯅ ꯃꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯔꯣꯃꯥꯟꯁꯀꯤ ꯃꯇꯥꯡ ꯄꯥꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕ ꯑꯩ ꯇꯥꯔꯤꯉꯩꯁꯤꯗꯀꯣ ꯑꯩꯒꯤ ꯀꯔꯝꯕ ꯖꯒꯥꯗꯨꯗꯣ ꯑꯩ ꯇꯥꯍꯧꯔꯒꯦꯕ ꯅꯠꯇ꯭ꯔꯒ ꯀꯞꯄꯒ ꯃꯥꯅ ꯁꯤꯕꯒꯤ ꯃꯃꯥ ꯃꯄꯥ ꯀꯩꯀꯥꯗ ꯊꯦꯝꯃꯝꯕꯒꯤ ꯆꯠꯂꯝꯗꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯇꯥꯍꯦ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯦꯟꯒꯦ ꯇꯧ ꯑꯗꯨꯒ ꯅꯁꯜ ꯑꯣꯏꯕꯤꯅ ꯏꯁꯀ꯭ꯔꯤꯞꯁꯦ ꯑꯃꯇꯪ ꯊꯤꯕ ꯐꯪꯉꯗꯤꯀꯣ ꯑꯩꯁꯦ ꯑꯩ ꯊꯤꯔꯒꯦꯗ ꯑꯩꯅ ꯅꯣꯠꯁꯇ ꯏꯈꯤꯕꯅꯦꯕꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯁꯦ ꯏꯖꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯦꯗ ꯌꯥꯎꯕ꯭ꯔꯥꯅ ꯑꯒꯨꯁꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯂꯤꯇꯔꯦꯆꯔ ꯌꯥꯝ ꯍꯩꯌꯦ ꯀꯃꯥꯏ ꯍꯥꯏꯔꯛꯏꯅꯣ ꯑꯩ ꯄꯥꯕꯐꯥꯎ ꯄꯥꯕꯣꯛꯇꯤ ꯏꯀꯥꯏꯔꯕ꯭ꯔꯥꯕ ꯅꯠꯇꯦ ꯏꯀꯥꯏꯕ ꯅꯠꯇꯦꯗ ꯄꯣꯏꯔꯧ ꯄꯇꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯄꯣꯏꯔꯧ ꯄꯥꯠꯇꯀꯣ ꯄꯥꯠ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯅꯦ ꯄꯣꯏꯔꯧ ꯄꯥꯠ ꯁꯥꯠꯂꯤꯕꯤ ꯍꯥꯏꯕ ꯆꯤꯡꯉꯦꯟ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯑꯣ ꯀꯩꯔꯣꯝꯄꯥꯠꯇ ꯁꯥꯠꯂꯤꯕꯁꯤꯡ ꯂꯩꯔꯥꯡꯁꯤꯕꯨ ꯎꯔꯒ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦꯗꯣ ꯇꯧꯕꯗꯣ ꯑꯣ ꯃꯥ ꯁꯤ ꯃꯇꯦꯛꯁꯦ ꯏꯕꯤꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯥꯏꯗꯤ ꯁꯀ꯭ꯔꯤꯞ ꯗꯥꯏꯂꯣꯛ ꯊꯤꯕꯗ ꯑꯩ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕ ꯑꯩ ꯁꯤ ꯕꯤꯛ ꯃꯇꯦꯛꯁꯦ ꯐꯦꯟ ꯇꯧꯔꯛꯀꯦꯀꯣ ꯑꯣꯏꯕꯩꯅꯤꯁꯦ ꯍꯥꯏꯗꯤ ꯊꯦꯡꯀ꯭ꯌꯨ ꯃꯇꯦꯛꯁꯤꯐꯧꯗ ꯅꯤꯡꯁꯤꯡꯉꯒ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ ꯄꯣꯏꯔꯧ ꯄꯥꯠꯇ ꯁꯥꯠꯂꯤꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯉꯣꯜꯂꯦꯗꯀꯣ ꯏꯇꯥ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯀꯞꯄꯒꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯇꯥꯡ ꯀꯞꯄꯒꯤꯗ ꯑꯃ ꯇꯧꯔꯣ ꯌꯦꯡꯒꯦ ꯍꯥꯏꯁꯤꯗꯤ ꯑꯣ ꯀꯞꯄꯒꯤꯗ ꯇꯧꯔꯣ ꯑꯩꯅ ꯔꯣꯃꯥꯟꯁ ꯇꯧꯔꯨꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯗꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯔꯣꯃꯥꯟꯁ ꯑꯃꯒ ꯀꯞꯄꯒꯤ ꯑꯃꯒ ꯇꯧ ꯀꯞꯄꯒꯤ ꯑꯃꯃꯨꯛ ꯇꯧ ꯇꯥꯕꯅꯦ ꯑꯗꯨꯏꯗꯤ ꯅꯣꯡꯃ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯄꯨꯜꯂꯒ ꯂꯥꯏꯚ ꯊꯥꯔꯛꯄ ꯌꯥꯕꯅꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯊꯥꯔꯛꯈꯤꯅꯤ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯃꯇꯥꯡ ꯆꯥꯕꯗꯀꯣ ꯍꯣꯏ ꯃꯃꯥꯡꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯀꯩꯒ ꯇꯧꯔꯒ ꯑꯗꯨꯝ ꯑꯃꯨꯛꯈꯛꯇꯪꯗꯤ ꯊꯥꯈꯤ ꯄꯥꯛ ꯐꯪꯗꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯅꯦ ꯔꯣꯃꯥꯟꯁꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯒꯨꯅ ꯍꯧꯖꯤꯛꯀꯤꯗꯣ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯗꯣꯏ ꯍꯥꯏꯕꯗꯤ ꯔꯣꯃꯥꯟꯁ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯅ ꯑꯗꯨꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯨꯠ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯦ ꯂꯩꯒ ꯆꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯔꯣꯃꯥꯟꯁꯀꯤ ꯑꯃꯒ ꯀꯞꯄꯒꯤ ꯑꯃꯒ ꯇꯧꯔꯣ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄꯅꯦ ꯗꯥꯏꯂꯣꯛ ꯀꯩꯅꯣ ꯕꯧꯊꯤ ꯉꯝꯖꯗꯕꯤꯅꯦ ꯍꯥꯏꯔꯛꯅꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯃ ꯃꯥꯒꯤ ꯇꯧꯈ꯭ꯔꯒ ꯑꯩꯒꯤ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯩꯗꯅꯀꯣ ꯍꯣꯏ ꯌꯥꯏ ꯑꯩ ꯇꯧꯒꯦ ꯉꯥꯛꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯑꯣ ꯔꯣꯃꯥꯟꯁꯁꯨ ꯇꯧꯍꯜꯂꯛꯀꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯂꯩꯔꯦ ꯂꯩꯔꯦ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐꯁꯦꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦꯀꯣ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯗꯤ ꯍꯥꯏꯗꯤ ꯂꯥꯏꯚ ꯊꯥꯕꯐꯥꯎꯗ ꯃꯃꯥꯡꯗ ꯃꯇꯝ ꯆꯥꯡ ꯅꯥꯏꯅ ꯉꯝꯗ꯭ꯔꯤꯗꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯌꯥꯝꯗ꯭ꯔꯤꯕꯅꯤꯅ ꯍꯣꯏ ꯑꯗꯨꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯒ ꯂꯩꯕꯩ ꯃꯇꯝꯒ ꯄꯥꯛ ꯐꯪꯗꯦꯗ ꯍꯣꯏ ꯐꯪꯗꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯆꯥꯒꯨꯝꯕ ꯊꯛꯄꯒꯨꯝꯕꯗ ꯉꯥꯏꯍꯥꯛꯄꯨꯗꯤ ꯁꯥꯟꯅꯩꯀꯣ ꯍꯣꯏ ꯑꯗꯨ ꯉꯥꯛꯇꯤ ꯅꯠꯇꯅ ꯄꯣꯊꯥꯏ ꯃꯇꯝ ꯑꯇꯩꯗꯤ ꯄꯥꯛ ꯐꯪꯗꯦꯗ ꯐꯪꯗꯦ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏꯒꯤ ꯄꯤꯛꯅꯤꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯄꯤꯛꯅꯤꯛꯁꯦ ꯑꯁꯦꯡꯕꯩꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯑꯃꯨꯛꯇꯪꯗꯤ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯄꯥꯛ ꯆꯠꯇ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛ ꯀꯞꯄ ꯍꯥꯟꯅ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯔꯣꯃꯥꯟꯁ ꯇꯧꯁꯤꯔꯥ ꯃꯌꯥꯝ ꯑꯄꯥꯝꯕ ꯍꯥꯟꯅ ꯍꯥꯏꯕꯤꯔꯣꯁꯤ ꯃꯌꯥꯝ ꯑꯃꯇꯪ ꯈꯜꯂꯣ ꯑꯩ ꯀꯞꯄ ꯅꯠꯇ꯭ꯔꯒ ꯅꯣꯛꯄ ꯑꯃ ꯔꯣꯃꯥꯟꯁ ꯈꯟꯕꯤꯔꯣ ꯏꯁꯀ꯭ꯔꯤꯞ ꯂꯩꯔꯦꯕ ꯑꯍꯥꯟꯕ ꯀꯃꯦꯟ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯀꯞꯄ ꯅꯠꯇ꯭ꯔꯒ ꯍꯔꯥꯎ ꯀꯞꯄꯒꯦ ꯑꯣꯀꯦ ꯀꯞꯇꯣꯔꯦ ꯑꯗꯨꯗꯤ ꯑꯒꯨꯗ ꯀꯞꯄꯒꯤ ꯍꯥꯟꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯀꯞꯄꯒꯤ ꯀꯞꯄꯒꯦꯀꯣ ꯑꯗꯨꯗꯤ ꯀꯞ ꯀꯞꯄꯨ ꯀꯥꯏ ꯑꯩꯕꯨ ꯍꯦꯟꯀꯆꯤꯞ ꯑꯃ ꯄꯥꯏꯍꯧ ꯐꯗꯣꯏꯖꯥꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯗꯨꯗꯤ ꯀꯔꯝꯕ ꯁꯔꯨꯛꯇꯒꯤ ꯀꯞꯄꯒꯗꯒꯦꯗꯣ ꯑꯃꯨꯛ ꯊꯤꯔꯒꯦꯀꯣ ꯁꯣꯅꯝ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛ ꯂꯥꯁꯇ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯁꯨ ꯇꯥꯅꯤꯡꯉꯦ ꯑꯗꯨꯁꯨ ꯂꯧꯁꯟꯖꯔꯦ ꯅꯦꯛꯁꯇꯀꯣ ꯃꯥ ꯀꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯔꯣꯃꯥꯟꯇꯤꯛ ꯑꯃꯨꯛ ꯇꯧꯍꯜꯂꯛꯀꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯇꯧꯗꯣꯔꯦꯅꯁꯨ ꯍꯥꯏꯗꯣꯛꯑꯒꯨꯝ ꯇꯧ ꯀꯔꯝꯕ ꯇꯧꯁꯤꯒꯦꯅ ꯑꯃꯨꯛ ꯈꯟꯕꯤꯅꯦꯕ ꯀꯩ ꯃꯤꯗꯣ ꯉꯁꯤ ꯊꯥꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯉꯁꯤꯁꯦꯀꯣ ꯁꯦꯝꯕ ꯂꯣꯏꯕ ꯅꯪꯒꯗꯕ ꯃꯥꯟꯗꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯉꯥꯏꯃꯤꯟꯅꯔꯁꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯆꯦ ꯑꯅꯤ ꯂꯩꯔꯝꯗꯥꯏꯁꯤ ꯀꯩ ꯇꯧꯔꯒꯦ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯑꯩꯅ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯃꯥꯅ ꯏꯔꯣꯟꯕ ꯆꯥꯔꯦ ꯍꯧꯔꯁꯤꯀꯣ
Dada thank you adudi ngairas taminas pun खितंगदगी दुम मुद सागलागा दुम आइदो सुमाइना तुरेलदा चोंगदा लाई माइ कथोक तोरे खो तोरे नुना तोबी माइ हाइबा लाकपै सिंदा अदे दुम होरागे को सोकी लान की बियाव सो ना पियो लानिना इस करी हाइबा अंगम्बा थिंगेल थिंगबदा हपकदौरिबा पंथौ मानबा इपनसिंग पंथौगी मसक खंगजहौद्रबी नमोम थंबालु अइंगोंदा थोकलरिबा सिबु करीनो अंगम्बा नमोमगी लाइबक्ता तमख्रबनी खंजरगे अदुबु कैथेल काखिबी पलेम इमा अमदी सनसेन बचतख्रबै पुआनु पाहलक फाउबदंदी ngaijखिगेने अंगम्बा यामदी कपनिंग मतेंग ओइबजिदा को अमना मु खुमकदबा अमना मु सुमाय हाइबो ओइबने अदुदुगी हे खुमागबदी ज्ञान ताना तौगदमने दो अमतंग तौरा लोइजलगे को कपैदा नोगा हाइगन हाइदि हाइदरगा खरा एक्टिंग दो कपसलोगो इमा नमोम अयहाकी लाइबक असे ओंथोगने थीना तमलमग्रेदको सिदा सुमाइना लोइसनगे हाइबदी डायरेक्ट वारी वताई सुमाइना मयाम वावा हराव हराव लांगागा सानरंबनी नो मुत्तुदी डायरेक्ट हेता कपगी मुत्तु खुदक्ता लाओ हाइबदी यादेबगा अदुगिसु यापियो जबीर खान ना को कनो माले को अखोई जी सिदा सुम कनो येंबिबो अखोई लाइफ येंबिबो मी माले samlang do uhandabida khudai ilaga pangal nupi amta sem ho haira kai ko hojik tin oina di khudong cha roi ko di do isu matang cha bada entertainment oina mateng ma hapa ya yeng se ke o presanta yeng age ka romance ki matang amai male ka yam fazai voice thank you yamale matam chupda mai pa poi biyo na thambira e thagajari harau bagi se toro o de sister ani bu na hai romance ki do adu do ma ga to hoi romance so hai gi ko mang da ai bi ai hai ra tawrate hai ra kani ba romance to ni na ngai ri ba me amatang hai pe tawroge duga romance ama chala ko na hai ya sister romance ki matang do na hai सिदी डायरेक्ट रोमांस कनो नुपादुगा थेंगनबदी नते अदुइसु मबानी याम नुंगाइना नुपी ओइबिसिंगदी लैरांगुंबा लैगी थंबाल सिंगबसे याम पामी द महौसाना असेंगबदसु खैबानी माइदुम याम पामे अदुदुना अदु माना थंबाल की का उबदा हराउबा नुंगोनबा दुगुंबै डालो मतेंग मदुम तौजरके का मसादा पानबदीना फजना तौराले दु इता ललिता nasi korong nongza sidi nata aigi paima wakhalse yamna nungoli malang bamana liri humlakpada pata satliba tharo thambal sing asina maning makha tamna jagoi sabasi ubada nata aigi wakhalase langtaknareda ko ita sumai hai ngai da mohan sing la ani ko ada mohan sing na wahai ke ka khara hairani adada mana koji kot boy kai boy haibodo maina adugi romance matem dang hairam ge ko nungai da ko ibungo iai da satpi singel kaya khoimu sawom kanmanduna nason haina khangliba nason pikna khoimu na pairaklaga leirang bumi pai han ikai phiru khuman badi huran bagi machatni thank you sila sanjarage मैमना पेनदब मैम मोता ले लाइव तनीना डायरेक्ट याम हेना परफेक्ट होना तौबसु आई ngamjade sister amagi ming kai kauge hayepo sonam gi diloi khangam bado male ko sonam chanu aigina elisa kojam hoi PUPU TV se animation da natana sahitya su tamba yani hoi kangai par reels adum ya gadra haina soi koina do maina semjai akui sahitya kya amashu dum yaujabane adu sudum kana budum option bio yengaga dada yam phasai bokyo se hai thank you ya male matam chupada mai pakpada oi bio hai now the mai pak jage harau basu to harau basa hauji kidu dum sa allergy ko abide yaugre ba habidi thambal ga ubada tawbuda adu harau ba chinge ba yaugre romance yaugre kapai yaugre hai ngasi gidi
ꯍꯣꯔꯔ ꯐꯤꯂꯝ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯑꯃ ꯁꯤꯡꯉꯦ ꯂꯩꯔꯥꯡꯕꯨ ꯆꯤꯟꯖꯔꯒꯦ ꯑꯗꯣ ꯑꯗꯨꯗꯤ ꯅꯨꯄꯥꯅ ꯍꯥꯏꯕꯅ ꯑꯗꯨꯝ ꯑꯃꯅꯝꯕ ꯑꯣꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯆꯤꯟꯕꯤꯔꯣꯅꯤ ꯂꯣꯌꯨꯝꯕꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯅꯨꯄꯥꯗꯨꯅ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯗꯨꯃꯥꯏꯅ ꯊꯦꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯗ ꯑꯗꯨ ꯈꯛꯇꯅꯦ ꯑꯣꯏꯔꯤꯁꯦ ꯇꯥ ꯐꯔꯨꯛꯀ ꯅꯥꯖꯤꯃꯥꯒꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯗꯤ ꯌꯦꯡꯈ꯭ꯔꯕꯅꯦꯕꯀꯣ ꯇꯥꯗꯤ ꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯕꯨ ꯃꯤꯅ ꯅꯣꯛꯅꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯩꯇꯅ ꯄꯛꯇꯅ ꯍꯩꯇꯕ ꯃꯥꯜꯂꯦ ꯇꯧꯕꯅꯤꯅ ꯑꯃꯨꯛ ꯂꯥꯏꯞꯇꯒ ꯑꯣꯏꯔꯦ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯇꯅ ꯀꯤꯖꯩ ꯑꯗꯨ ꯍꯥꯏꯕꯗꯤ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯇꯦꯂꯦꯟꯗꯨꯃꯛꯇꯤ ꯉꯝꯒꯗꯕ ꯃꯥꯟꯗ ꯀꯤꯖꯩ ꯁꯦꯡꯅ ꯑꯗꯨꯝ ꯃꯣꯏ ꯃꯃꯥ ꯑꯣꯏꯔꯅꯤꯀꯣ ꯃꯃꯥ ꯑꯣꯏꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯍꯩꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯗ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯗ ꯅꯦꯠꯁꯤꯗ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯆꯞꯄ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯅꯖꯤꯃꯥꯒ ꯍꯥꯏꯔꯒꯗꯤ ꯍꯣꯔꯔ ꯐꯤꯂꯝ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯆꯦ ꯍꯣꯔꯔ ꯏꯁꯇꯣꯔꯤ ꯑꯀꯤꯕ ꯑꯃ ꯁꯦꯝꯃꯛꯑꯣꯅ ꯂꯩꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯑꯀꯤꯕ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕ ꯑꯗꯨꯃꯥꯏꯅꯀꯌా ꯑꯃ ꯄꯨꯔꯒ ꯂꯥꯛ ꯈꯝꯕꯒꯤ ꯀꯔꯝ ꯀꯥꯟꯗ ꯐꯨꯜ ꯊꯥꯔꯛꯀꯗꯣꯏꯅꯣ ꯗꯗꯥ ꯐꯨꯜꯗꯤ ꯗꯥꯏꯔꯦꯛ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯄꯤꯁꯣꯠ ꯍꯥꯏꯕꯁꯦ ꯁꯤꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯁꯨ ꯀꯩꯃꯤꯗ ꯃꯇꯝ ꯁꯨꯃꯥꯏꯅ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯉꯦꯕ ꯈꯝꯕ ꯈꯝꯅꯨꯗꯁꯨ ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣ ꯑꯗꯨꯁꯨ ꯁꯤꯁꯇꯔ ꯀꯩꯅꯤ ꯏꯄꯤꯁꯣꯠ ꯀꯌꯥꯗ ꯂꯦꯞꯇꯣꯏꯅꯣ ꯍꯥꯏ ꯏꯄꯤꯁꯣꯠ ꯃꯁꯤꯡ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯖꯟ 6ꯁꯤꯒꯤ ꯑꯣꯏꯅ ꯏꯄꯤꯁꯣꯠ 5 ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏꯁꯦ ꯏꯄꯤꯁꯣꯠ 5ꯁꯦ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯏꯄꯤꯁꯣꯠ ꯈꯔꯗꯤ ꯂꯩꯒꯤꯅꯤ ꯍꯟꯗꯛꯇꯤ ꯌꯥम ꯁꯥꯡꯕꯗꯤ ꯑꯣꯏꯗꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯤꯅꯤ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯁꯣꯅꯝꯒ ꯐꯥꯃꯤꯟꯅꯔꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯑꯩ ꯀꯥꯃꯨꯡꯗꯒꯤ ꯍꯥꯏ ꯑꯩꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯩ ꯁꯣꯅꯝ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ ꯁꯤꯁꯇꯔ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯔꯣꯃꯥꯟꯁ ꯊꯔꯣ ꯊꯝꯕꯥꯜꯅ ꯁꯥꯠꯂꯀꯥꯟ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯣꯏꯅ ꯁꯥꯠꯂꯝꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯧꯕꯤꯔꯛꯑꯣ ꯑꯣ ꯁꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯐꯖꯕꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛꯅꯤꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯁꯤ ꯃꯇꯦꯛꯁꯤꯡꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯇꯧꯔꯛꯀꯦ ꯍꯥꯏꯐꯦꯠ ꯄꯥꯕꯤꯌꯨ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯥ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯄꯦꯟꯂꯦ ꯄꯦꯟꯕꯤꯕꯗꯨꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯛ ꯋꯥꯅ ꯌꯨ ꯍꯣꯠꯅꯖꯔꯁꯨ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕꯗꯨꯅꯦ ꯑꯗꯨꯅ ꯋꯥꯕ ꯀꯃꯥꯏꯅ ꯑꯝꯇ ꯇꯧꯗꯣꯏꯅꯣ ꯍꯧꯖꯔꯤꯁꯦ ꯅꯈꯣꯏ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯖꯕꯤꯔ ꯈꯥꯟꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯖꯒꯦ ꯆꯦ ꯈꯝꯕꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯌꯦ ꯈꯝꯕ ꯈꯝꯅꯨꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯌꯥꯝ ꯍꯩꯀꯣ ꯃꯥꯜꯂꯤꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯝꯇ ꯑꯝꯇ ꯇꯧꯗꯦꯀꯣ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯌꯥꯝꯅ ꯅꯣꯛꯄꯒꯤ ꯐꯥꯒꯤ ꯃꯇꯦꯛ ꯑꯝꯇ ꯌꯥꯎꯕꯤꯔꯛꯑꯣ ꯀ꯭ꯔꯤ ꯐꯥꯒꯤ ꯇꯧꯔꯒ ꯅꯣꯛꯍꯟꯁꯤꯔꯥ ꯀꯩ ꯃꯇꯥꯡꯗ ꯐꯥꯒꯤ ꯇꯧꯁꯤꯒꯦ ꯐꯥꯒꯤꯗꯤ ꯌꯥꯝ ꯍꯩꯇꯕꯅꯤ ꯏꯕꯥꯅꯤꯁꯦ ꯁꯣꯅꯝꯅ ꯇꯧꯕꯗꯤ ꯏꯄꯛꯇ ꯄꯛꯄꯅꯤ ꯁꯕꯤꯔ ꯃꯥꯏꯕꯝꯅ ꯊꯝꯃꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯄꯪꯐꯗ ꯐꯖꯕ ꯄꯪꯄꯛꯇ ꯄꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯐꯅ ꯊꯤꯅ ꯇꯧꯔꯛꯑꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯄꯛꯆꯩ ꯐꯖꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕꯅꯦꯅ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯆꯦ ꯑꯩꯅ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣꯅ ꯍꯥꯏꯔꯤꯀꯣ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨ ꯑꯃꯨꯛ ꯊꯤꯔꯒꯦ ꯆꯦ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯑꯃ ꯁꯦꯝꯃꯛꯑꯣ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯤꯕꯁꯦ ꯏꯕꯨꯡ ꯀꯩꯃꯤꯅ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯜꯂꯦ ꯀꯩꯃꯤ ꯂꯤꯍꯜꯂꯛꯀꯦ ꯃꯊꯪꯗꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯦ ꯗꯥꯏꯂꯣꯛꯇꯣ ꯂꯩꯔꯦꯕꯀꯣ ꯃꯇꯦꯛ ꯑꯃ ꯄꯨꯈ꯭ꯔꯤ ꯈꯨꯗꯤꯡ ꯊꯔꯣ ꯊꯝꯕꯥꯜ ꯁꯤ ꯊꯝꯕꯥꯜꯅꯨꯒꯤ ꯑꯣꯏꯅ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯈꯪꯅ ꯂꯩꯔꯝꯂꯦ ꯑꯩꯒꯨꯝꯕ ꯑꯃꯅ ꯊꯝꯕꯥꯜꯅꯨ ꯆꯥꯕ ꯑꯩ ꯏꯁꯥꯅ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛꯇꯤꯕꯤꯒꯤ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯈꯪꯍꯟꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯥꯖꯈꯤꯕꯅꯦ ꯃꯃꯥ ꯍꯦꯃꯥꯕꯇꯤ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯛꯄꯗꯗꯤ ꯌꯥꯝ ꯋꯥꯠꯂꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯇꯧꯖꯒꯦ
ꯄꯨꯈ꯭ꯔꯤ ꯈꯨꯗꯤꯡ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯗ ꯅꯅꯥꯎ ꯑꯩꯁꯨ ꯄꯥꯈꯪ ꯀꯥꯗ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯣꯏꯅ ꯁꯥꯠꯆꯔꯒꯦꯅꯦ ꯄꯥꯝꯃꯨꯕ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯗ ꯅꯥꯆꯣꯝꯁꯤꯃ ꯊꯦꯠꯂꯒꯦ ꯈꯣꯠꯂꯒꯦꯒ ꯍꯥꯏꯕꯗ ꯊꯦꯠꯄꯤꯔꯣꯅꯦ ꯂꯣꯌꯨꯡꯕ ꯀꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯔꯣꯃꯥꯟꯁꯁꯨ ꯑꯣꯏ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯁꯦ ꯐꯤꯂꯝꯗꯣ ꯑꯩꯈꯣই ꯍꯟꯗꯛꯇꯁꯨ ꯑꯗꯨꯝ ꯀꯨꯏꯗ꯭ꯔꯤꯉꯥꯏ ꯀꯥꯞꯈꯤꯗꯅꯀꯣ ꯑꯗꯨꯗꯩꯗ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝ ꯅꯪꯗꯕꯩꯗꯤ ꯌꯦꯡꯍꯧꯗꯦ ꯑꯗꯨꯏꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯌꯦꯡꯅꯤꯡꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯒꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯇꯧꯕꯗ ꯌꯥꯝꯅ ꯐꯖꯕꯗꯤ ꯌꯧꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯒꯨꯅ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯁ꯭ꯇꯥꯐꯇ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄ ꯏꯍꯩ ꯍꯩꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯅꯥꯔꯣꯖꯦꯁꯅꯦ ꯅꯥꯔꯣꯖꯦꯁ ꯑꯗꯨꯝ ꯌꯦꯛꯑꯒ ꯇꯧꯔꯒ ꯂꯩꯌꯦ ꯃꯥꯒꯤ ꯑꯦꯅꯤꯃꯦꯁꯟ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯑꯅꯝꯕꯅꯀꯣ ꯂꯣꯏꯅ ꯅꯥꯔꯣꯖꯦꯁ ꯈꯛ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯌꯦꯛꯄꯒꯤ ꯑꯣꯏꯅꯗꯤ ꯍꯩꯇꯦ ꯗ꯭ꯔꯣꯌꯤꯡ ꯀ꯭ꯂꯥꯁꯁꯨ ISTBꯗꯁꯨ ꯑꯗꯩꯗꯤ ꯀꯩꯅꯣꯗꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦꯕꯀꯣ ꯅꯥꯔꯣꯖꯦꯁꯅ ꯌꯦꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯉꯥꯡ ꯀꯩꯀꯥ ꯗ꯭ꯔꯣꯌꯤꯡ ꯄꯥꯝꯖꯕ ꯌꯥꯎꯔꯗꯤꯀꯣ ꯑꯗꯨ ꯌꯦꯡꯕꯗꯁꯨ ꯑꯩ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯆꯟ ꯂꯥꯡꯂꯦꯟ ꯑꯣ ꯑꯩꯅ ꯐꯤꯂꯝ ꯆꯦꯟ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯇꯧꯈ꯭ꯔꯦꯀꯣ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯕ ꯑꯩꯗꯣ ꯖꯔ ꯆꯠꯈꯤꯕꯒꯤ ꯏꯆꯟ ꯀꯃꯦꯟ ꯄꯥꯕ ꯅꯪꯍꯧꯗꯕ ꯌꯥꯎꯔꯁꯨ ꯋꯥꯔꯧꯕꯤꯅꯨ ꯈꯝꯕ ꯈꯝꯅꯨ ꯀꯩꯗꯧꯔꯦꯅ ꯍꯥꯏ ꯈꯝꯕ ꯈꯝꯅꯨꯁꯦ ꯑꯗꯨꯝ ꯃꯈꯥ ꯂꯥꯛꯈꯤꯅꯤ ꯉꯥꯛꯇꯪ ꯃꯇꯝ ꯈꯔꯗꯪꯗꯤ ꯉꯥꯏꯕꯤꯔꯣ ꯀꯃꯦꯟ ꯄꯥꯔꯛꯄꯒꯤ ꯁꯣꯅꯝꯕꯨꯅ ꯁꯕꯦꯟ ꯃꯥꯏꯕꯝꯅ ꯊꯝꯃꯛꯑꯦ ꯑꯗꯨꯝ ꯑꯩ ꯍꯦꯛ ꯎꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯑꯩꯈꯣꯏꯅꯤ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯔꯛꯑꯦꯀꯣ ꯎꯍꯧꯗ꯭ꯔꯒꯗꯤ ꯄꯥꯗ꯭ꯔꯦ ꯑꯗꯨꯁꯨ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯃꯤꯡꯁꯦ ꯃꯣꯏꯅ ꯑꯖꯤꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯌꯨꯖꯔ ꯅꯦꯝꯁꯦ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯏꯄꯤꯁꯣꯠ ꯑꯃꯗ ꯁꯤꯖꯟ 50ꯕꯨ ꯇꯧꯁꯤ ꯀꯩꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦꯕ ꯍꯥꯏꯁꯦ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯕꯗꯣ ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯗꯨꯝ ꯁꯤꯖꯟ ꯑꯃꯗ ꯏꯄꯤꯁꯣꯠꯁꯦ 50ꯃꯨꯛ ꯑꯣꯏꯍꯟꯁꯤꯒ ꯍꯥꯏꯕꯗꯨꯅꯦꯕ ꯍꯣꯏ 50ꯗꯤ ꯍꯟꯗꯛ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦ 50 ꯌꯧꯗ꯭ꯔꯒꯁꯨꯀꯣ ꯈꯔ ꯁꯥꯡꯗꯤ ꯑꯗꯨꯝ ꯁꯥꯡꯍꯜꯂꯛꯀꯦ ꯁꯣꯅꯝ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯄꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯕꯤꯔ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯁꯦ ꯍꯥꯏ ꯍꯦꯟꯒꯗ꯭ꯔꯥ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯁꯦ ꯍꯥꯏ ꯂꯥꯏꯔꯦꯟꯃꯌꯨꯝ ꯔꯣꯅꯦꯜꯅ ꯔꯣꯅꯦꯜꯅ ꯈꯝꯅꯨꯒꯤ ꯑꯃꯨꯛ ꯊꯤꯗꯣꯏꯅꯤꯅꯦ ꯍꯣꯏ ꯑꯩꯅ ꯑꯗꯨꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯒꯦꯅꯀꯣ ꯑꯩꯈꯣꯏ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯧꯅꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯕꯗꯣ ꯑꯗꯨ ꯃꯊꯪꯗꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗꯀꯣ ꯃꯊꯪꯗꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇ꯭ꯔꯁꯨꯀꯣ ꯃꯌꯥꯝꯅ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯍꯥꯏꯗ꯭ꯔꯁꯨ ꯃꯊꯪꯗꯗꯤ 이번에 ꯑꯗꯨꯝ ꯇꯧꯔꯗꯣꯏꯅꯤꯀꯣ ꯅꯝꯗꯅ ꯗꯥꯔꯣꯖꯦꯁꯀꯤ ꯃꯁꯛꯁꯦ ꯃꯊꯪꯗ ꯎꯠꯂꯛꯀꯦ ꯇ꯭ꯌꯨꯁꯗꯦꯗ ꯎꯠꯂꯛꯀꯦ ꯈꯝꯅꯨꯒꯤꯗꯨꯁꯦ ꯑꯩ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯏ ꯅꯤꯡꯖꯪꯕꯅꯤ ꯑꯗꯨꯝ ꯈꯝꯅꯨꯗꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯑꯅꯝꯕꯅ ꯃꯥꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯀꯣ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯈꯝꯅꯨꯁꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯃꯥꯅ ꯀꯩꯅꯣ ꯌꯣꯛꯂꯛꯏꯗꯅꯀꯣ ꯃꯅꯥꯎꯄꯥ ꯈꯝꯕꯁꯦ ꯋꯥꯅ ꯌꯥꯝ ꯌꯣꯛꯆꯔꯛꯏꯗꯅ ꯑꯗꯨꯅ ꯃꯥꯏ ꯗꯥꯏꯂꯣꯛꯁꯦ ꯀꯞꯂꯤ ꯋꯥꯔꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇ ꯑꯣꯏꯌꯦ ꯃꯥꯁꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯗꯦ ꯃꯌꯥꯝꯅ ꯇꯧꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯒꯤꯀꯣ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯈꯝꯅꯨꯒꯨꯝꯕ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯨꯏꯌꯦ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕ ꯁꯤꯒꯨꯝꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛꯁꯨ ꯐꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯦ ꯂꯥꯛꯄꯗꯗꯤ ꯗꯥꯏꯂꯣꯛ ꯇꯧꯕꯁꯦ ꯈꯤꯇꯪ ꯂꯨꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯊꯣꯛꯑꯦ ꯂꯣꯟꯁꯨ ꯑꯗꯨꯒ ꯔꯤꯗꯝꯁꯨ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯩ ꯕꯨꯂꯥꯅ ꯈꯝꯕ ꯈꯝꯅꯨ ꯊꯥꯒꯠꯄꯤꯔꯛꯑꯔꯣꯏꯗ꯭ꯔꯣ ꯆꯦ ꯍꯥꯏ ꯈꯝꯕ ꯈꯝꯅꯨ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯃꯤ ꯁꯦꯝꯃꯤ ꯀꯩꯃꯤ ꯁꯦꯝꯕꯁꯦ ꯍꯦꯛ ꯂꯣꯏꯕ ꯀꯥꯟꯗ ꯈꯝꯕ ꯈꯝꯅꯨ ꯑꯃꯨꯛ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯁꯨ ꯑꯗꯨم ꯍꯥꯞꯄꯛꯀꯅꯤ ꯑꯕꯗꯨꯜ ꯊꯦꯡꯀ꯭ꯌꯨ ꯈꯝꯅꯨꯒꯤꯁꯦ ꯑꯩ ꯀꯔꯝꯕ ꯃꯇꯥꯡꯗ ꯇꯧꯗꯣꯏꯅꯣ ꯐꯖꯕ ꯗꯥꯏꯂꯣꯛ ꯈꯜꯂꯒ ꯇꯧꯕꯤꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯣꯏ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯇꯧꯔꯛꯂꯗꯤ ꯇꯧꯔꯛꯀꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ
ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯗꯥꯏꯂꯣꯛ ꯊꯝꯕꯥꯜꯅꯨꯒꯤꯗꯤ ꯐꯅꯌꯥꯝ ꯐꯅꯌꯥꯝ ꯍꯥꯏꯁꯦ 3-4 ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯈ꯭ꯔꯦꯕꯀꯣ ꯃꯨꯠ ꯆꯦꯟꯖ ꯇꯧꯕ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯍꯣꯏ ꯀꯞꯄ ꯔꯣꯃꯥꯟꯁ ꯑꯗꯩꯗꯤ ꯍꯔꯥꯎꯕ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯑꯩ ꯈꯝꯅꯨꯒꯤ ꯃꯇꯦꯛ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯊꯤꯔꯀꯥꯟꯗ ꯇꯧꯖꯔꯛꯀꯦ ꯀꯩꯃꯤ ꯁꯦꯝꯕꯗ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯆꯪꯕꯁꯦ ꯐꯥꯏꯠ ꯁꯤꯟ ꯌꯥꯎꯔꯛꯑꯒꯗꯤ ꯃꯇꯝꯁꯦ ꯈꯔ ꯑꯗꯨꯝ ꯆꯪꯉꯅꯤ ꯆꯞ ꯆꯥꯕꯗꯤ ꯑꯗꯨꯝ 3 days 2 days 3 days ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦ ꯈꯤꯇꯪ ꯑꯗꯨꯝ ꯁꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯗꯀꯣ ꯑꯦꯅꯤꯝ ꯑꯃꯨꯛ ꯂꯣꯏꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯣꯝꯗ ꯑꯃꯨꯛ VFX ꯑꯥꯐꯇꯔ ꯏꯐꯦꯛ ꯀꯩꯀꯥ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯗꯤꯇꯤꯡ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯊꯥꯡ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯝ 3 days 4 days ꯁꯤꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯈꯝꯅꯨ ꯀꯨꯏꯅ ꯉꯥꯏꯕꯁꯦ ꯋꯥꯏꯌꯦ ꯈꯔ ꯊꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯌꯥꯔꯤꯈꯩꯕꯨꯗꯤ ꯑꯩꯈꯣꯏ ꯊꯨꯅꯕ ꯍꯣꯠꯅꯖꯔꯛꯀꯦ episode kaya mayadugꯤ ꯑꯩꯅ ꯑꯃꯨꯛ ꯁꯀ꯭ꯔꯤꯞ ꯊꯤ ꯂꯩꯔꯦꯀꯣ ꯈꯤꯇꯪ ꯄꯥꯕꯤꯔꯣ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯍꯩ ꯀꯔꯝꯕꯅꯣ ꯀꯩꯕꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯕꯗꯨꯜ ꯀꯔꯤꯒꯤ ꯃꯃꯤꯡꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯃꯥꯡꯗ ꯄꯥꯊꯣꯛꯈꯤꯗꯕ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯏꯕꯥꯅꯤꯅ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯂꯩꯕꯗꯨꯗ ꯑꯩꯗꯤ ꯀꯩꯃꯤ ꯈꯛꯇꯅꯤ ꯌꯦꯡꯕ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯤꯌꯣ ꯑꯗꯨꯏꯁꯨ ꯌꯦꯡꯉꯣ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯑꯇꯩꯗꯨꯁꯨ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯑꯇꯩꯁꯨ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯅꯅꯦ ꯌꯦꯡꯕꯤꯌꯣ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯑꯇꯩꯗꯨꯁꯨ ꯃꯣꯔꯦꯜ ꯄꯤꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯉꯥꯡꯒꯤꯗꯒꯤ ꯑꯗꯒꯤ ꯌꯥꯝ ꯄꯤꯛꯆꯔ ꯌꯥꯎꯕꯅꯦ ꯁ꯭ꯇꯣꯔꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯥꯎꯋꯤꯀꯣ ꯑꯗ ꯑꯉꯥꯡꯅ ꯌꯥꯎꯋꯦꯕ ꯌꯦꯡꯅꯤꯡꯕꯗꯁꯨ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯔꯨ ꯑꯣꯏꯅ ꯇꯤꯚꯤꯗꯒ ꯌꯦꯡꯉꯒꯗꯤ ꯁ꯭ꯇꯣꯔꯤ ꯌꯥꯝ ꯐꯖꯕ ꯃꯥꯅꯦ ꯌꯥꯎꯋꯦ ꯚꯤꯗꯤꯑꯣ ꯑꯣꯏꯕꯀꯣ ꯃꯥꯅꯦ ꯇꯤꯚꯤꯗ ꯑꯗꯨꯃꯥꯏꯅ ꯊꯥꯕꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯈꯔꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯁꯨ ꯌꯦꯡꯉꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯁꯤꯃꯅꯦ ꯗꯥꯏꯂꯣꯛ ꯌꯦꯛꯊꯤꯕꯗ ꯑꯩꯗꯤ ꯄꯨꯔꯥ ꯌꯥꯝꯅ ꯋꯥꯖꯕꯤꯅꯦ ꯑꯩꯅ ꯇꯧꯖꯩꯁꯦ ꯁꯣꯏꯗꯅ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯊꯨꯕ ꯃꯇꯝ ꯍꯧꯖꯤꯛ ꯐꯪꯉꯦ ꯆꯦ ꯑꯔꯤꯕ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯑꯔꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯈꯝꯅꯨꯒꯤꯁꯦ ꯌꯥꯔꯦꯀꯣ ꯈꯝꯅꯨꯒꯤ ꯑꯃ ꯊꯤꯔꯤ ꯁꯤꯗ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯅꯥꯎꯄꯥꯅ ꯍꯪꯉꯛꯑꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯀꯩꯅꯣ ꯀꯥꯏꯅ ꯃꯥꯅ ꯍꯪꯉꯛꯄꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕꯗꯤ ꯈꯝꯅꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯥꯎꯄꯥꯗ ꯃꯥꯒꯤ ꯄꯟꯊꯧꯅ ꯁꯤꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯈꯝꯕꯅ ꯑꯗꯨꯝ ꯁꯂꯥꯡ ꯅꯤꯡꯊꯧꯒ ꯁꯂꯥꯡ ꯃꯥꯏꯕꯤꯒꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯩꯔꯝꯃꯦ ꯂꯩꯀꯥꯏꯅ ꯑꯌꯣꯛꯄ ꯈꯣꯠꯄꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯄꯗ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯀꯥꯟꯗ ꯃꯆꯦꯗ ꯍꯪꯉꯒ ꯃꯆꯦꯅ ꯑꯗꯨꯃꯥꯏꯅ ꯂꯤꯈꯤꯕꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥꯜꯂꯦ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯄ꯭ꯋꯥꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯀꯣꯔꯧ ꯅꯣꯡꯒꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯖꯔꯤꯕ ꯁꯂꯥꯡ ꯅꯤꯡꯊꯧ ꯑꯁꯦ ꯏꯄꯥꯒꯤ ꯃꯔꯨꯞꯅꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯁꯂꯥꯡ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯅ ꯁꯂꯥꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯂꯥꯡ ꯂꯩꯃ ꯑꯅꯤꯁꯦ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕꯤ ꯄꯂꯦꯝ ꯄꯟꯊꯧꯅꯤ इदु निंथौ नहाकना नपांगल सरेप फाद्री नसुंग नमानबगा साममा योगनबा ngamkhiroi pai manungda khanduna isemna nangonda apokpa palem panthaugi koloi minglen taktabani sumaina simatek sidang dum tauge khara sangna di watli ba ko habadi apokpa panthauna du aina dialogue sangna tau leiragadi amu comment me ama chithagi dawo male mayamna pambirasugo dialogue matekto iraga ngasai ama tharakibudo oh adumaina sigi matangse kaina haraga sumaina kitang ithokpiru obo pambaduzu thungani dana adumaina tawbiru one aduni hena nungaijeba che video thagi live na hena male hai ima yam nungsiye thank you hoi yam nungsibire aise live yauge ahan boina hai lamjing thokse daram nokchari lamjing thokchom lo i oh ai comment yengi ko lamjing nang ni ngai sena chena ibung kai mi do on hala o hai ibung kai mi se ngasi di utpa kitang farak tare ai ngonda kai no comment ga amta thokidre ai amta yengi live si changi ngasai ai dialogue thiru bodo
ꯑꯗꯨꯗꯨꯒꯤ ꯏꯆꯟ ꯕ꯭ꯂꯦꯛ ꯁꯦꯠꯄꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯕ ꯑꯣ ꯁꯤ ꯑꯣ ꯃꯃꯥꯡ ꯃꯃꯥꯡꯗ ꯍꯪꯉꯤꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯀꯧꯖꯩ ꯑꯩ ꯀꯥꯡꯃꯣꯡꯗꯒꯤ ꯑꯅꯧꯕ ꯁꯨꯝ ꯑꯣꯏꯕꯒꯤ ꯆꯦꯆꯥ ꯂꯥꯏꯞ ꯇꯣꯏꯅ ꯌꯥꯎꯗꯕꯒꯤꯀꯣ ꯎꯝ. ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯪꯉꯛꯑꯦ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏ ꯍꯜꯂꯣ ꯆꯦ ꯂꯛꯁꯃꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯤꯒꯨꯝ ꯇꯧꯕꯅꯦ ꯏꯆꯟ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣꯅ ꯍꯪꯕꯤꯔꯛꯏꯀꯣ ꯍꯣꯏ ꯏꯆꯦ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯆꯦ ꯁꯣꯅꯝꯅ ꯅꯣꯛꯄꯁꯤꯅ ꯊꯦꯡꯀ꯭ꯌꯨ ꯂꯩꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜ ꯅꯣꯛ ꯇꯧꯕ ꯏꯀꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦꯗꯣ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟ ꯑꯃꯕꯨꯗꯤ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯈ꯭ꯔꯦ ꯍꯣꯏ ꯁꯤꯗꯅ ꯍꯦꯟꯅ ꯂꯥꯏꯞꯇꯅ ꯃꯥꯜꯂꯦ ꯍꯦꯟꯅ ꯃꯥꯜꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦꯀꯣ ꯆꯦꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯁ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯂꯥꯏꯞ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯀꯃꯦꯟꯒ ꯖꯔ ꯖꯔ ꯖꯔꯒ ꯊꯥꯖꯤꯜꯂꯛꯄ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯗꯥꯏꯂꯣꯛꯀꯥꯁꯦ ꯈꯪꯉꯒ ꯂꯩꯔꯝꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯗꯥꯏꯂꯣꯛꯁꯨ ꯃꯌꯥꯝꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯈꯤꯒꯦ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯇꯧꯁꯤ ꯀꯥꯏ ꯉꯁꯤꯗꯤ ꯈꯨꯗꯛ ꯉꯥꯛꯇꯅꯦꯕ ꯂꯥꯏꯞ ꯁꯨꯃꯥꯏꯅ ꯊꯥꯅꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯩ ꯃꯇꯝꯁꯦ ꯂꯩꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯍꯣꯔꯦꯟꯒꯤ ꯍꯥꯏꯗꯤ ꯀꯩꯅꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯩ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯐꯤ ꯅꯨꯡ ꯇꯧꯔ ꯂꯩꯔꯝꯃꯤꯁꯤꯁꯨ ꯏꯃꯣꯏꯅꯨꯒꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯖꯩ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯈꯔ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏنا ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯈꯪꯗꯕ ꯌꯥꯗꯦꯅ ꯈꯜꯂꯛꯄꯗꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯐꯨꯡꯒꯥ ꯋꯥꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯍꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯗꯩꯗꯤ ꯏꯁꯣꯔꯁꯦ ꯁꯨꯃꯥꯏꯅ ꯂꯥꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯣ ꯈꯔ ꯈꯪꯍꯜꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯏꯃꯣꯏꯅꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯉꯁꯤꯁꯦ ꯅꯝꯖꯈꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩ ꯁꯤꯗ ꯀꯃꯦꯟꯗ ꯗꯥꯏꯂꯣꯛ ꯑꯅ ꯎꯕꯩꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯁꯨꯅ ꯍꯅꯨꯕꯤ ꯍꯦꯟꯇꯥꯛꯀꯤ ꯍꯅꯨꯕꯅ ꯁꯤꯖꯤꯟꯅꯔꯒ ꯍꯅꯨꯕꯤꯅ ꯀꯞꯁꯟꯅꯔꯒ ꯄꯥꯟ ꯆꯥꯗꯨꯅ ꯁꯤꯈꯤꯕ ꯃꯥꯏꯔꯦꯟ ꯆꯥꯗꯨꯅ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯃꯗꯤ ꯑꯩ ꯍꯩꯗꯧ ꯃꯥꯟꯗꯦ ꯗꯥꯏꯂꯣꯛꯇꯣ ꯑꯃꯨꯛ ꯊꯤꯗꯕꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛꯇꯨꯗꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝꯗꯤ ꯍꯩꯗꯧ ꯃꯥꯜꯂꯦ ꯃꯥ ꯀꯞꯄꯒ ꯏꯁꯩ ꯑꯣꯏꯅꯁꯨ ꯍꯥꯏꯐꯦꯠ ꯁꯛꯀꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯏ ꯃꯇꯝꯗꯨꯃꯗꯤ ꯑꯗꯨꯗꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯃꯥ ꯌꯥꯎꯗ꯭ꯔꯤ ꯑꯩ ꯑꯥꯔꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯀꯣꯜꯂꯦ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅ ꯌꯥꯎꯔꯛꯑꯒ ꯑꯩ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯌꯥꯎꯔꯛꯈꯤꯕ ꯋꯥꯔꯤ ꯑꯩꯅ ꯄꯨꯄꯨ ꯇꯤꯚꯤꯗ ꯁꯨꯃꯥꯏꯅ ꯆꯪꯉꯛꯈꯤꯕꯁꯦ ꯁꯥꯃꯨ ꯑꯄꯥꯏꯕꯤꯗꯣ ꯀꯩ ꯇꯣꯡꯕꯁꯤꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯄꯨꯄꯨ ꯇꯤꯚꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯌꯥꯎꯖꯔꯛꯄ ꯑꯣꯏ ꯑꯗꯨꯏ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥ ꯔꯥꯖꯦꯁ ꯃꯣꯏ ꯃꯌꯥꯝꯒ ꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯕ ꯑꯗꯩꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯃ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯝꯕꯤꯔꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯅ ꯄꯥꯝꯖꯔꯤ ꯂꯥꯏꯟꯁꯤꯗ ꯌꯥꯝꯅ ꯑꯗꯨꯝ ꯆꯤꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯌꯥꯎꯈꯤꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯅ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯀꯩꯝ ꯌꯥꯎꯖꯗ꯭ꯔꯤ ꯍꯩꯁꯨ ꯀꯩꯝꯇ ꯍꯩꯖꯗ꯭ꯔꯤ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯀꯩꯃꯤ ꯉꯥꯏꯖꯔꯤꯌꯦ ꯏꯆꯟꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯍꯣꯏ ꯀꯩꯃꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯆꯦ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯜꯂꯣ ꯁꯨꯔꯖꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯆꯪꯉꯛꯏꯀꯣ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯦ ꯊꯕꯛ ꯆꯤꯟꯕꯒꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯣ ꯁꯨꯔꯖ ꯍꯦꯛ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯎꯈꯤꯕ ꯌꯨꯖꯔꯅꯦꯝ ꯑꯃ ꯍꯦꯛ ꯋꯥꯠꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯇꯣꯏꯅ ꯑꯗꯩꯗꯤ ꯍꯦꯛ ꯆꯪꯉꯛꯄꯗꯁꯨ ꯃꯥ ꯑꯃ ꯆꯪꯉꯛꯄꯗꯁꯨ ꯃꯄꯨꯡ ꯐꯥꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯈꯜꯂꯦ ꯋꯥꯔꯤ ꯐꯖ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯐꯖꯕ ꯊꯥꯒꯠꯂꯛꯀꯦ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯁꯨ ꯇꯨꯝꯃꯝꯗꯥꯏꯗꯒ ꯋꯥꯔꯤ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯇꯣꯞꯄ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯕꯁꯤꯃꯁꯨ ꯌꯥꯝꯅ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯐꯥꯎ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯏꯕꯣꯛ ꯏꯄꯨꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕ ꯀꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯄꯥꯛ ꯋꯥꯔꯤ ꯂꯤꯗ꯭ꯔꯦꯗꯅ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯐꯝꯕ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯣ ꯆꯤꯆꯦꯅ ꯇꯧꯕꯤꯔꯗꯤ ꯐꯖꯗꯧꯕ ꯃꯥꯟꯕꯒꯤꯅꯤ ꯆꯦ ꯁꯣꯅꯝ ꯐꯩ
ꯑꯗꯨꯗꯣ ꯀꯞꯇꯪ ꯀꯞꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯏꯁꯤ ꯀꯞꯄꯒ ꯉꯥꯡꯕ ꯀꯞꯄꯒ ꯃꯥꯜꯂꯦ ꯏꯁꯩ ꯑꯣꯏꯅꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯁꯛꯑꯣ ꯀꯞꯄꯒ ꯏꯁꯩ ꯁꯛꯄ ꯄꯥꯟ ꯆꯥꯔꯒ ꯁꯤꯈꯤꯕ ꯀꯥꯏꯅ ꯇꯧ ꯃꯥꯏꯔꯦꯟ ꯆꯥꯔꯒ ꯍꯜꯂꯛꯎ ꯀꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯀꯞꯄ꯭ꯔꯥ ꯀꯥꯏ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯅꯦꯕ ꯀꯞꯇꯣꯏꯅꯦ ꯑꯗꯨꯒꯤꯗꯤ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯗꯨꯗꯤ ꯍꯦꯟꯖꯨꯅꯥꯒꯤ ꯁ꯭ꯇꯣꯔꯤ ꯄꯨꯊꯣꯛꯁꯦ ꯌꯥꯒꯗ꯭ꯔꯣ ꯍꯦꯟꯖꯨꯅꯥ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯨꯅꯥ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦꯀꯣ ꯌꯦꯡꯍꯧꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯅꯣꯡꯃꯥꯏꯊꯦꯝ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯚꯤꯗꯤꯑꯣꯒꯤ ꯀꯟꯇꯦꯟꯗꯨꯗ ꯂꯤꯁꯇꯨꯗ ꯆꯪꯕꯤꯌꯣꯕ ꯍꯦꯟꯖꯨꯅꯥꯁꯦ ꯃꯃꯥꯡꯗ ꯄꯥꯔꯠ ꯈꯔ ꯊꯥꯒꯠꯈ꯭ꯔꯦ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯂꯝꯇꯥꯏ ꯊꯥꯡꯖ ꯌꯧꯗ꯭ꯔꯤꯉꯩꯔ ꯃꯇꯨꯡꯂ ꯑꯗꯨꯋꯥꯏ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯈꯣই ꯍꯦꯟꯖꯨꯅꯥ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯕꯅꯦ ꯍꯦꯟꯖꯨꯅꯥꯒꯤꯁꯨ ꯌꯦꯡꯕꯤꯔꯣ ꯁꯨꯔꯁ ꯃꯥꯏꯕꯝꯅ ꯊꯦꯡꯛ ꯌꯨ ꯆꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯦ ꯍꯣꯏꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯅꯥꯎ ꯏꯀꯥꯏꯍꯦ ꯍꯥꯏ ꯑꯁꯦꯡꯕꯅꯦ ꯁꯨꯔꯁ ꯏꯀꯥꯏꯔꯨꯅꯣ ꯅꯣꯏ ꯆꯪꯉꯛꯇꯕꯗ ꯃꯄꯨꯡ ꯐꯥꯗꯦꯀꯣ ꯂꯥꯏꯐꯁꯦ ꯀꯩꯃꯤ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯀꯩꯃꯤ ꯍꯌꯦꯡ ꯊꯥꯒꯠꯂꯛꯀꯦ ꯆꯦ ꯁꯣꯅꯝ ꯑꯇꯩꯒꯤ ꯃꯇꯥꯡꯗꯤ ꯈꯪꯗꯦ ꯑꯇꯩ ꯃꯇꯥꯡꯗꯤ ꯈꯔ ꯇꯦꯜꯂꯁꯨ ꯀꯩꯃꯤꯒꯤ ꯃꯇꯝꯁꯦ ꯈꯔ ꯁꯥꯡꯗꯣꯛꯍꯟꯁꯦ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯖꯔꯤ ꯍꯥꯏ ꯑꯣ ꯀꯣꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟ ꯍꯣꯏ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯁꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯄꯥꯝꯃꯦ ꯃꯤꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯤꯗꯗꯤ ꯁꯥꯡꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯝ ꯍꯦꯛꯇ ꯄꯟꯕ ꯑꯃ ꯍꯦꯛꯇ ꯌꯥꯎꯈꯤꯕ ꯍꯣꯏ ꯍꯣꯏ ꯀꯩꯃꯤꯅ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯁꯥꯡꯍꯜꯂꯛꯑꯒꯦ ꯈꯨꯠ ꯆꯪꯕꯁꯤꯁꯨ ꯀꯩꯃꯤꯅ ꯈꯔ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯈꯝꯕ ꯈꯝꯂꯨꯗꯤ ꯈꯤꯇꯪ ꯈꯦꯠꯅꯩ ꯈꯨꯠ ꯆꯪꯕꯒꯤ ꯆꯥꯡꯁꯦ ꯀꯩꯅꯣ ꯀꯩꯃꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯀꯩꯃꯤꯗꯅ ꯍꯦꯜꯂꯦꯕ ꯆꯪꯕꯁꯦ ꯑꯗꯨꯕꯨ ꯍꯣꯏ ꯌꯥꯔꯤꯈꯩ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯁꯥꯡꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯆꯦꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯏꯁꯤꯡ ꯆꯥꯎꯕ ꯅꯪꯗꯤ ꯀꯩ ꯆꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯈꯤꯕꯗꯒꯤ ꯇꯧꯕꯗꯣ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏ ꯀꯩꯃꯤꯒꯤꯗꯤ ꯀꯣꯏꯃꯟꯗꯅ ꯀꯥꯎꯊꯣꯛꯑꯦ ꯑꯗꯨꯒꯤ ꯏꯁꯀ꯭ꯔꯤꯞꯇꯨꯁꯨ ꯊꯤꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯅꯦ ꯁꯤꯃꯗꯤ ꯉꯥꯛꯄꯤꯔꯣ ꯑꯩ ꯃꯃꯥꯡꯗꯗꯤ ꯗꯥꯏꯂꯣꯛ ꯂꯣꯏ ꯇꯧꯈ꯭ꯔꯦꯕꯀꯣ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯀ꯭ꯔꯤꯞ ꯊꯤꯕꯗꯁꯨ ꯌꯥꯝ ꯀꯨꯏ ꯆꯪꯉꯅꯤꯕ ꯑꯩ ꯁꯤꯁꯦ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯖꯒꯦ ꯑꯖꯤꯁ ꯌꯪꯀꯤꯡ ꯍꯥꯏꯌꯦ ꯃꯊꯪꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇ꯭ꯋꯤꯁꯗꯦꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯪꯕꯤꯔꯛꯎ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯖꯜꯂꯒ ꯑꯩ ꯊꯝꯖꯜꯂꯒꯦ ꯃꯊꯪꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯐꯁꯦ ꯆꯦ ꯍꯥꯏ ꯃꯣꯟꯇꯦꯛꯁ ꯅꯦꯁꯟ ꯉꯁꯥꯏꯗꯩ ꯅꯪꯁꯨ ꯎꯗꯦꯀꯣ ꯀꯨꯏꯔꯦ ꯂꯥꯏꯚꯁꯦ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯔꯝꯃꯗ꯭ꯔꯥ ꯍꯧꯈ꯭ꯔ ꯃꯥꯜꯂꯦꯀꯣ 48 ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯁꯤ ꯁꯣꯅꯝꯁꯦ ꯏꯁꯩ ꯁꯛꯄꯁꯨ ꯐꯖꯗꯧ ꯃꯥꯜꯂꯦ ꯈꯣꯟꯖꯦꯜꯒꯁꯦ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦꯗ ꯏꯁꯤꯡ ꯆꯥꯎꯕ ꯊꯦꯡꯅꯍꯜꯂꯛꯑꯣ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯤꯌꯥ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯕꯒꯤꯁꯦ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯠꯁꯤꯗꯗꯤ ꯗꯥꯏꯔꯦꯛꯇꯤ ꯊꯦꯡꯅꯈꯤꯔꯣꯏ ꯑꯗꯨꯕꯨ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯗ ꯌꯥꯔꯣꯏ ꯑꯇꯩ ꯃꯇꯥꯡ ꯇꯦꯜꯂꯁꯨ ꯈꯝꯕ ꯊꯣꯏꯕꯤꯗꯣ ꯑꯣꯏꯅ ꯁꯥꯡꯍꯜꯂꯛꯑꯣ ꯉꯁꯥꯏꯅ ꯀꯩꯃꯤꯗ ꯁꯥꯡꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯁꯤꯅ ꯈꯝꯕ ꯊꯣꯏꯕꯤꯗ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯨ ꯑꯗꯨꯝ ꯑꯗꯨꯗꯤ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅ ꯁꯥꯡꯍꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯈꯝꯕ ꯈꯝꯂꯨꯗꯤ ꯑꯗꯨꯝ ꯁꯥꯡꯕꯅꯦꯕꯀꯣ ꯈꯔ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯍꯣꯏ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯁꯦ ꯊꯨꯅ ꯊꯕꯛꯁꯦ ꯌꯥꯡꯁꯤꯜꯂꯒ ꯁꯥꯡꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤꯅ ꯀꯩꯃꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯀꯣ ꯍꯣꯏ ꯁꯤꯁꯇꯔ ꯍꯦꯟꯖꯨꯅ ꯑꯩ ꯌꯦꯡꯕ ꯂꯣꯏꯔꯕꯅꯦ ꯑꯦꯄꯤꯁꯣꯠ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯀꯗ꯭ꯔꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯃꯥꯁꯦ ꯃꯈꯥ ꯂꯥꯛꯀꯗ꯭ꯔꯥꯅ ꯍꯦꯟꯖꯨꯅꯥꯁꯦꯀꯣ ꯃꯃꯥꯡꯗ ꯀꯩꯅꯣꯗꯣ ꯍꯥꯞꯈ꯭ꯔꯦꯅ ꯊꯥꯏꯅ ꯃꯃꯥꯡꯗ ꯁꯤꯖꯟ ꯑꯃ ꯏꯄꯤꯁꯣꯠ ꯈꯔ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤꯗꯨꯅ ꯂꯣꯏꯕꯧ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯂꯣꯏꯕꯗꯤ ꯍꯦꯟꯖꯨꯅꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯌꯥꯎꯕꯗ ꯁꯤꯗꯅꯀꯣ ꯃꯕꯥꯅꯤꯃꯛ ꯀꯩꯅꯣꯗ ꯗꯔꯤꯕꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯗꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯅ ꯃꯥꯁꯦ ꯗꯔꯤꯕꯥꯟꯗ ꯍꯥꯠꯂꯦ ꯑꯗꯨ ꯍꯥꯠꯂꯀꯥꯟꯗ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯑꯒ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯨ ꯃꯇꯣꯝꯗ ꯑꯃꯨꯛ ꯊꯥꯡꯅ ꯊꯤꯟꯖꯟꯖꯔꯒ ꯁꯤꯖꯩꯗꯅꯀꯣ ꯑꯗꯨꯋꯥꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯂꯣꯏꯕ ꯐꯥꯎꯇꯤ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯨꯐꯥꯎꯇꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤꯗꯨꯗꯪ ꯌꯦꯡꯉꯒ ꯅꯣꯡꯃꯥꯏꯊꯦꯝꯕ ꯉꯝꯕꯒꯤꯁꯦ ꯃꯈꯥ ꯍꯟꯗꯛ ꯅꯧꯅ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨ ꯎꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯝꯇ ꯆꯦꯛ ꯇꯧꯕꯤꯌꯨꯅꯦ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔ ꯍꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯂꯥꯏꯚꯁꯦ ꯑꯗꯨꯅ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯕ 50 minutes ꯍꯧꯈ꯭ꯔꯦ ꯍꯣꯏ
Prakash Ketrimiyum, good evening, Chanani Buna, Hibiri, good evening, Ado, the Ladi, the Changa Padangari, Ibani, the Labs, Yam Quire, Lab, Luisa again, my hinder of it. มาทางจะดิ้งกันจะจังพี่เรา Mega Chandra, thank you. Ado last, Oina Shuras, my bum, get sang, but come in a Malaysi Paraga, for ye other last come in, Ujarage, see Pato Asika. Chedo, Cheogi, Sama, Wari, Atopa, Anoba, Nana, Hai, Putopo, Sumiagado. Nanauna Cheoi Dajari, Cheoi Sumayam Pula, Adum support Tom Zariduga, Arbindo, the Suma City. Atopano, Badum Putora, Kiniko Sebam. Sorry, I will say my thing, I just say. Ngau, Hoi Suras, Atopawari, Adum, Aquadum Hapjarake. Doing a Sigi Wayna D, live streaming, say, Mission Bayar in a car. Bye bye, Jalani, one of my high Chichi Matanga, the dress mana, hello, hi, Chichi animals. Hoi, Toiba, I quit Matang live streaming my mana halake, Nasise, Manadre, in a traditional Masudum Sari, mina. Kitang the Kenareko, Hoi Matanga, Manajala, Mana halake. aduga mathang ida di dum dialogue su ko Preparation tawzarage. Ko hojik to isidi Khudang ngantane ba? aduna mathang ida se hena nungai na ba mathang ida ko khala hana prepare to la Hoi. Lapse Luisa lagi dharaga comment se matang sum la ga lai. adudi mayam Lab save thanks lo chale.